Image TV yang grip singbu utang kumana na taram na oksari loijada ngasigi moriba pau pijai moreda cookie melton singna da silak pada special commando ani lekhidrei mangana asok panangkre Congress Party na tokhai ba leibak amagi namak kaidon na thabak toroi haina MPCC gi president K Megasarana hai kre fact propaganda tawduna ma ki jati pan threat tawba thong ma ki community bu sitabani haina asang kasana phongdokre loina Iran gi missile strike adu international law thugai na Pakistan gi sovereignty the signal pani haina Pakistan na high kre hojik mapung pau lowi the sea Assam Rifles State Force ka khut thadana ba akan bo wafam thamlak kharbasu border town oi memory da gasisu kuki khulai paiba singna RPG yauna afaba makhal gi khulai sina duna akan bo mong da landarak pada special commando personnel ani laikidrei mangana sokle State Force su handuna akan bo mong da khut thok na ki laikidraba myoi adudi Impal West District ki malum mai lekai dagi W Somorjit kawi mak Manipur Rifles tagi special commando re test to mani hairi ma ki thawa yaw dra haksang helicopter sin aduna Impal por khrei loinana akon ba lekhidaba aduna Impal West ki lamsang akham dagi takhelambam Sileso ni mahaksu special commando da hawildar oina leibani hiram asigi matangda image TV na phangwa pawda khut thokna bagi thodok asi ngasi nongalam dai pung ahumga nifu satpa matam dagi ki khulai paiba singna RPG amadi afaba makhal gi nomi sin aduna lana horkhibani hairi option makata na haibati ki khulai paiba sing aduna masuwa Assam Rifles dalai Assam Rifles leiba ki location point ke bi manaki Sikkim venga nakna leiwa ima kondong laimbi khubamgi singtagi More Bazar gi di khunai hotel da hangliba special commando gi posta landarakhi RPG amadi afaba makhal gi khulai sinaduna landar pa aduda special commando gi post hangliba di khunai hotel gi saruk sing amadi gari khara amangata thokhi special commando gi kangbo aduna sukut handuna nakal ani marakta akan muangda khut thonki mafam aduda Assam Rifles amadi GR gi kangbo su amuk ayuk angan badagi hona saksilakhi bani loina more ward number 7 amadi ward number 9 da akan mamong da khut thonari adubu hojik phawgi doina special commando gi person ani laikhidaba amadi manga sokpana tana makha taba misimina amadi asopan thokpagi chapchaba pau khangamri nakalamromda ngase pungta mathoi makhai tarak padoida security force amadi kuki khulai paiba singa khut thokna bada aduda bom tasin badagi more ward number 7 manungsan leiba kanan vengda yum manga taruk yauna Mount More Public School main chakre hairi marak asida more da oidiba film asida lengak na ahen special force thajin ba yabagi phibamda leiba haiba haina hangbada su chapchawa khangri haiki amromda ngasi ayuk angan badagi hauna kuki khulai paiba singna state force ta landarakpa matamda more gi mafam khara leiba central force singna Sinaba Casper Gari Fawa Kuki Kulai Paiba Singna overflow tawduna maning halanduna state posta nomai amadi bom kapsin bagi thongi video su social media da viral satki nonena central force ki gari na takpa oringbadra haina singnaba kuki nupi amsu lambida stoktuna laibagi video sing su social media da viral satlibani panbaya abdi moregi SDPO anand hapada senabani haiba Assam regiment ki ex serviceman Philip Khongsai amadi ke Molsung village gi chip holkola mai mateda tha sigi tama special commando gi kangwana khulai ga konana phagat pa namkibani makhoi ani judicial magistrate more gi court puthok laba matung pani gi police custody remand lokro matung more da curfew sa lai ribani amrumda SPO anan hat pur senba Philip Khongsai amade hemkhola mate tharuk pa yaroi sera pigidabni haina mapam kayada mian protest tawribani markasida kuki rupi singna me ani sei condition amta yawna thadok trabadi kuki yada lenga ki office thigjinba khojang changsilagani haina tamka toba laikhrabani more de Assam Rifles lokthokadabni state force ta handle power pigidabni haidna kwakaitel kaithel ahumgi ima singna haunaru batawdana lambi da tholktuna lakba The police team na BT road closing da thatuna thamkrai
loina khongchat aduga mari leina kwa kaitel coordinating committee gi el memana phongrok pada kuki nupi singna lambida phamjinduna laibadadi kana amatana karisu haibagam de thodok asi tampaki phomda orbadi tear gas kaptuna tankhaiba torgani manipur da thokliba lan asida center force singna yengduna leithokliba asi karigino makhoi gi mahuta state force sing thamduna state force singda ahinba port pidrabadi mama obi kayana akan ba khojang saksilagani hainasu fogdokki Manipur di maramdam iramdam izate sila yellow mi mama o biya koi chingchiga kari khena bano khena badu su ansar biga da mane number 1 question moi da hangninge Manipur sin kuki singla sathrakli balana si India Pakistan gi langa kari khena bage haina social activist master tourism na lenga ki mathak ta pen da phone kre Moreda laibak thiba thodokta laikhidraba CDO wangkhem samurje chai kunthani thoigi thawa yaudram haksang rims ki bel sangda purukpada nungaitaba phongrok laduna mahang hai kuki singna maitai da sathrak liba lan ase Indian Pakistan gi lan dagi henjilakle kuki singna sathrak liba lan ase Pakistan na India da horakpa lan oiram labadi numit ini humni da losilamgani horak liba lan ase state amagi manungda horakpa lan oirbasu tonganba country amana support tawduna yamna tamthiba afaba Kulai kaya sinaduna horpalan oibana state force ki mioi kaya gi punsi magan labo fawo state amadi central government na irang si matokram na loisingani haiba khada daba si yam laibak thibani palim lenga asi achowa hamnaiba mioi singna lan loisinaba honabagi mahut laikiraba imung manungda satuna awaba phongdok asi di misam yam khuding maksu ngamgani misam yam na ngamloidaba irang asi loisinaba honabada opposition amadi ruling party ki singna political advertise tobigano loinana lamdam masida leiminari ba political party khudingna amattoina honaminaduna irang asi atuba matamda loisinaba honaminadrabadi iramdam asidagi aikhoi tumna mangkhiba yai haina phongdokki du masungam ni nungai tab hangba si oi ngam ni akoi khwaidagi khoi power party ba show party ba mi singsida komai na khoi huziki lan tawri bam panai changchal iba terrorist myam si komai muthachi ke komai na mo khoi sida la iba forces central forces myam sida order pira kanda unified command komai order pi hal kanda si myam si takthok kin na bhot na sige hana khana biga dab neba aduna I really request myam si na wara bane huziki state forces bo season abani micham praja season abani sim kanda bo gamna achoba steps lokhat tragadi karam kanda lokhat pidoi no makhoi kuki terrorist singsiga Pakistani terrorist ka kai khenagi haibdo adugi pakhum da bibi obai Manipur ki border town Moreda Kukina ko terrorist singna Myanmar romdi shalpa khulai paba militant Singapore laga Manipur ki state force singda aphaba makhal ki khusu khulai land sinaba bomb singba yauraga landak pada state ki special commando gi personnel ani laikhidaba amadi kayaman asopan nangkigabu Kaksing municipality ward number 11 ki praja singna thamoi song nungai taba phongdor dei myam aduna makut tamera paiduna kuki terrorist singi ki taunari basu hando Moreda ahen ba state force thajilo Manipur police myam gini Manipur police ki namak myam na lepli haiba kholaw singsu lauke Moreda laiba CDO singidamak Manipur miyam amadi kokomina lepli puning son tabigano order ngaibang ngai taba thidana ima lebak kandam gi damak thabak pakhat piu haina kokomina phongdokre nasi lampenda leba kokomi gi office ta pangthok pa paw infam amada kokomi gi convener jitendra ningomna hai hojik Manipur da lan ama aikhoina thengnari masina lenga security amadi maitai khulngak pa yaunai isam samna Manipur asi kaidanaba kananaba amadi santi laknaba honaduna lakpani adubu Manipur thugaiba pamba kuki military singna taruk iba thabak asi yamna kama helakle numit kharani mamangda hautakta misam mari sing sanaba singchanba chatpada hatkhre ngarang su kautukta nomai kapsilakre ngasi su Moreda landaktura taruk suba IRB gi personal CDO da attest tawduna mathau toriba personal
Kibal Luna Astro Open Kea Talk Lake Kokomina Todok Asi Akan Mong the Condemn Tawi Regularly Bapim Masida Manipur Amadi India Lenga Kari Tauribage Amadi Kari Pam Libage Haiba Wahang Asi Hangli Moregi SDPO Hatpada Senaba Lenga Nasu criminally Haina Kanglava Ani Pavada Pavaga Mari Lena 100 Kilan Asidat Tolk Kiba Loop Ani Kotu Amade ITLF Loina Cookie NP Manipuna criminal Adi Asibu Pung Nipu Nipani Manunda Tadok Tabatargadi Manipur Lenga Ki administration Leroy Haina Lautok Liva Asigi Matakta Anti-Nation Organization Ni Haina Lengakna Lautokadabani Asumba Hauzik Oiriba Yamna Lurba Tanja Asida Manipur Amadi India Lengak Kari Yengdun Leibage Manipur ki Security Advisor Amadi Unified Command ki Chairman Kuldeep Singh Security Arrangement Tawba Ngamdre Oiriba Film Singh Tackle Tawba Ngamdre Fail Oire Masina Maram Oirga Thodok Singh Tholokpani Manamasina Mahak Moral Ground of Ham Thadokadabani Mahaki Mauta Ground Reality Khangba Mioida Chairman ki Fam Asi Piba Matautai Masi Hauzik Manipur Miyam ki Akanba Demand Ama Ni Haina Fongdoki Loidana Numit Karni Mamangda Eastern Command ki GOC na More GCSO Singa Wari Chanabda Cookie Militant Singa Makatana Kahen Bat Taruklabadi Kut Hangani Haikiba Adu Kari Numita Kut Hangatoribano Lebak Amaga Tonagada Bamongda RPG Yauna State Force da Menmaris Sing Yauna Landar Ava Pawa Kari Yengun Lebage Masigi Tanja Asida Order Piba Amadi Pidaba Tidana Ima Lebak Manipur Kaiba Yade Haina Tauna Fana Teneriba CDO Sing Punging Hantabiganu Topam Tokpa Tabak Packet Piu Kokomi Amadi Manipur Miamna Lepli Haina Fondoke Piba Amsum Order Piba Tidana Ima Lebak Manipur Kaiba Yade Hadana Togang Lobi Riba CDO Sing Sigida Kokomina Lietuna Lady Amadi Manipur Miam Lady Pudumna Adum the Lietuna Lady Adum the Bigano Order Naibang Night of Tila Imaleva Canada with the Pantuk Butsu a smile comes again. Morena Cookie Kulai Piper Singna Apo Makalgi Kulai Kasi Naduna State Force the Landabagi Matakta Central Force Singna Singi Casper Forward Tatuna Thambada Central Force Singna Kudakta Sapsaba Action Lakot Kidriba Adu Makogi Kari Aronba Ezena Labano Haina Lake Kidraba Moregi SDPO Anangi Misiga Mari Lener Sankiba JSC Wang Jesina Wang Hanglakli Wang C SDPO An Kumar Mihata Senabagi Maral the Paro Mui Sing Tadok Payaroi Mihat Pasing Maralgi Matung Ina Sapsaba Akan Beserak Pigadamani Haiduna Kwakator Lysam Lekai Morang Purel Makha the Pangtokpa Wakat Mifamda JSC Wangroi S Sovitana Hanglakivani Kwakator Lysam Lekai Morang Purel Makha Gi Akoivada Laiba Miamna Pumkiba Wakat Mifam Aduda Sovitan Hai SDPO Anangi Mihata Senaba Mui Sing Tadok Payaroi Haibagi Miamgi Akanba Kongjankaya Legi Manungda Nasi Cookie Singna Amukana Attack Torpa Si Lengakna Tarain Lopum Tokte Todok Asida Central Force Singna Lodiba Todang Asisu Penningai Oide Loina Asigumba Pibam Soklava Manipur Law and Order Sibu Ngak Pangamdraba Unified Command Chairman Kuldeep Sindo Haiki Wakat Mifamaduda Saruk Yakiba Kokomegi Women Wingi Convener Larik Leminasu State Asida Tokliba Irang Asida MLA Yankai Amadi Center Na Lodiba Todangda Pendabaka Fondoke Tungsan bagi mami se sauna ta na kudam changdam loina leirabani masigumba se tawbidana aikoigi Assam Rifles se mathau tawon bidana aikoigi manaba miyeng yengwa ngamba State Force or Army makhan thajan biraga aikoi se tangdu leita ba mo henbiyo aduna Assam Rifles se Cookie haktagi leirabra haise akoi ngasi wahang amo ina mapong kudingda hangna raklabani masi sarkana thuba matamda thabak paikhati Commando Kaksing Unit Amadi Wangu Police Station ki team Amarangasi Wangu Saram Laikai Pukangbi Sing area da thi humagi thabuk operation chathakre ayuk pung mangadi pung taruk ka makhai phawa chathakeba operation da khusukulai kaya phagat pangam khre ngasi phak kiba khusukulai sing arudi 51 mm mortar gi kap yariba cell ohum 36 Indian made high explosive grenade mari Chinese grenade ama 51 mortar Cover Amani Pagal Apolam Singh Makataba legal action Lokanava Wango police station da Kusina Kre Haire Mamang Saigi May Ahum the Gay Torkiba Kanuki Irang Asida Matam Kara English signal lady Haina Miamna
खनरिंगै ngasi amuk Udana Nungtil Pung Anikara Helakpada Koki Militant Singna Bishnupur District Ki Manung Sanba Irengbam Kulda Kulasigi Maning the Leba Tinkai Kunodagi Nongway round Kia Kaptharakre Koki Militant Singna Nongway Kapthrakpa Adudagi State Force Amadi Central Force Laktuna Kut Handuna Nongway Kapnaki Ateng Powder Secretary Force Singna Kujasing Soktanaba Nak Senduna Lake Naomi Kunja Amana Pondrokpada Makoina Singhong Nakna Labukta Satlaga Saru Lakot Naba Kongot Laga Mapai Paidingaida Makoi Tamna Noi Kaplaki Maduda Makoi Lori the Paktaduna Selaki Makoi Su Tawaita Hinglabadi Haiduna Makoi Puba Port Say Singsu Hundok Selaki Hairi Nakalamunda Hosik Nundaram Pung Tarukram Tabada Tirungai Amadi Puwalagi Maning Su Hangana Laiba Kuki Kul Singaki Noi Kapropa Horkre Hairi Federation of Civil Society Organization Folks Manipur Amadi Manipur Women Federation MWF na Sinduna ngasi Manipur Press Cup Impal da Anuba Sahigi Paumi Singda Kudol Tamba gi thoram ama pangthokrai thoram aduda Federation of Civil Society Organization Folks Manipur gi President Thoding Jam Manihar All Manipur Working Journalists Union MJU gi President Bijoy Kaksing Tabam Amadi renowned actor RK Somendro Elias Kaikuna Matangsina Chief Guest President Amadi Guest of Honor Oina Saruk Yaki Thoram adugi manungsana handak Manipur thokliba irang sida mama leba kinamak thawai thakraba athobu singbu ikai khumnaba utpoina minute ama tumina leptuna awawa phongdokpaga loinana paumi singda asamba khudol pot piduna paumi singbu puning thawatki thoram aduga mari leinana Fox ki President Thoding Jam Manihana phongdokpada Moreda Police Amadi MR khara thajil laga Manipur ngaknaba thamkhre adu Central Force singna yengdu laiba asimak yamna laibak thibani border ngaknaba laiba Miyoi Singna Kulai Matik Sana Paiba Miyoi Sing Manipurda Sanghal Lakpa Haibasi Makogi Manung the Kari Karamba Aron by Agenda Labano Hanglakli Manipur Kanaba Honabada Miam Punna Apunba Banner Amagi Makada Punna Tabak Taminadaba Tarbadi Manipur Shaktam Kanbada Karawagani Manipur Karamba Pivamda Laibagi Haibasi India Lengagna Kangwidaba Asimak Indiana Manipur Karamba Pivam Mamada Yenglibagi Haibasi Miam Kampam Toi Tolivala Nasida Central Force Singna Yengru Laiba Asina Central Force Sing Asi Manipurda Tambagi Matauta de Loina Manipur Minister Nongtombam Biriana Lem Taro Haiduna Laudru Labagi Matam Nate Miamgi Mamang Taduna Topiro Miamsu Matung Mateng Pangjage Haiki Border Laiba Central Force Sing Border Area Dagi Lotokuna Makogi Mahuta State Force Oina Tambiro Hainasu Fondoki Nasi leiba koi ki film masida koi na kari to ta ge ai basi koi ase kai kuna to thambi gre koi ki koi MJU ki president jo thambi gre punjan bagi wafam sima koi punjan de punjan bagi wafam si la pi no punjan lag pai hai ham jeng awar ba ganda ai gi na hai ta kana ne nadra ganda madu te punjan lag kuna ta di huji tra di wa bakra wali menina punjan bagi wafam sima kana wali masima nasi so Asiki platform sida su Aikhoigi yengnaba aseng basi kanano haiba Manipurda leiba miyamna hojiti khangba matam yaure Kuki Militant Singdi Khulai oina sinaba lanmi amani haina renowned actor RK Somendro Elias Kaikuna Haikre ngasi Manipur Press Cup ta pangthokpa paumi singi mifam amada wafam asi phondokloduna Kaikuna Hai matam kuina sathrak liba irang asi hojik phawba loisinma ngamdra laiba asi thamoi sokna nuaite Aikhoigi paliba lengak asina irang asi namthare haina miyamda larbasu nong kangdana misam miyam siba leptri moreda riba sidio ani Kuki Militant Singna akanba mongda landraktuna hatkiba amadi miyo kayama sopan thon kiba asi lengak na tumina leisinba sumloi moreda thokliba irang asigi matangda social media da video kayama viral salakliba video aduda Assam Rifles ki Casper gari lakpada Kuki Militant Singna Kulai Paiduna Sangsilaktuna Sanghandana Thamba Masigumba Thong Asi Aikhoigi Tampak Toba Tarbati Lo Lay Haiduna Paba Punba Toba Nasingba Singi Lamdana Lo Laitaba Prida Tadokpa Asimak Laibak Tivani Hojik Song River Lan Asi Kanagano Haina Aikhoigi Miam Punna Kandokpa Matau Tai Manipurda Laiba Miam Amata Oina Punduna Kuki Militant Sing Matakta Sabsaba Home Pipam Toi Kuki Singdi Kulai Oina India Lengakna Sinabani Hainasu Pongdoke
government azu azu thakta marwina mesina akoi leni leadership na tare situ leadership na me jana ningi sum tarwadi tasena akoi khang mang ami pangal le tare tare aji ipil to jani mudi marpu paja me am deju akoi tumin le matam na tare jik bang thobiro lan ji kai no ji taptan me chun khang na akoi ek nam kana no khadu min na tare kuki je mo soldier ne ane ko lan mi ni mo je kuki ki maning kana lege hai jo khadu matam yore ja hai ni mam paja me am da me pul thomi ro khlo long ni na si akoi ek nam kana khadu min na si hai jage me am da thank you very much May Humdagi Torkiba, Tama Pal Helaklava Irang Sida, Central Government, Cookie Madi, Mate, and Igimata, Divide and Rule Policy, Sanaduna Cookie support Tawi Hibasi, Mayek Sing, Kangle Haina, United Protection Committee, Nambolgi, Women Wingi, Secretary L. Premila, Lemana, Fondo Cray, Nasi, Moreda Cookie Kulai, Pibasing, Satrakiba, Etekta, Commando Personnel, Sing Lake Hitabaga, Mari Lena, Yaring the Fondo Luna Wapamasi, Mediagi Tonga Premila, Fondo Kivani, Manamaka, Kiba, Cookie Militant, Singi, Etek. Ngasi more the labor commando da attest over person ani laikhidaba asi thamoi sona nuaite masida government asida kari tawdu laibage aduga thasigi tarada hautakta sing jan wasatpada mioi mari amasu koki singna tamthina hatok pikhiba maram sade thamoi sokna yaningde aduga handak fuel mayam ama turelda centharakpa adusu tigat pio sabung khokta security force singna mera paibi singda khut Tharkiba adusu strongly condemn tawi Maitei Nupida could thava targadi Manipur security force amata Lehenba Yaroi Cookie Militant Singna Mapam Kuding Makka Kudum Sanabakana honorably Masida State Sarkar su Asibugas of Manare Center na Atubamatam security force singda Norway Kapagi order si Pidava targadi Masamasagi Mapamda Halan Bikro Makoibu Tatokpa Haibasida Miang period ama Lepsare Haiki, Commando Person, Ama Lakidab, Ani Lakidaba, Adubu Yang, the Fonoduna, Nasinukil Pung Humrom, Tabdagi, Nambol Bazada, Ban Tauki. Director of Environment and Climate Change Government, Manipur Amadi, Department of Forest Government of Manipur, Miyang Makada, Indian Bird Conservation Network, Loktak Development Authority, Amadi, Mangonganbi College, Nito Konga, Punna, Kusam Nana Sinduna, Numit Humni, Satagadava, Loktak Water Bird Census Motivation Campama, Mangonganbi College, Nito Konga, Nasidagi Hodokre, from the State Wetlands Authority, Manipur Chairman Dr. K.S. Samungo, Director of Environment and Climate Change Government, Manipur Director Dr. T. Brajakumar, S.C. Loktak Development Authority, NG Sanazawa Maitei, Nito Kor, Mangongambi College Principal R.K. Birjit Singh Amadi, Kumbi College Retired Principal K. Jugeswar Singh and Atoba Mitungan Singh Oina Saruyaki, Thonga Mari Lena, Mangongambi College Principal R.K. Birjit Singh and Haiki Vada, Nasidagi Sai Yankai Taruki Mamangagi, Usek Masing Tiba Horeke, Prithivi Oina Ink Sok Listing was Sapan Humutareta, Usek Masing Tiba, Haukro Matung, Bharata, Sahi Kungi Matunga, Listing was Sapan Humdata, Awareness Gap, People Patrel, Taribu Sexing, Masak Kangdok Paga, Loina, Masing Tiba Horeke. Madugi Tungda, Nordista, Listing of Sapan, Mapudraga Tarutagi, Mapam, Tramarida Usek Masing Tiba Hoki, Adugi Matunda, Forest Department, sponsored Taroga, Tongan Tonganba, Organization Singer, Sahi Kudingi Leptana, Water Bird Census Key Program, Asi Pangtokuna Lagli, Usek Masing Tibagi, Madam de Usek, Yaudana Ziba, Amata Hingbangam Loy, Loktakta, Usek Makalkaya Tari, Kayam Lagli, Kayama Mankre, Makoina, Loktaka, Kayam the Mari Linaba, Haiba, Kangdok Naba, Tauramasi, Pangtokani, Aiki. Langsai Tonamadi Kaksing Municipal Council is Center Staff Singa Kusam Naraga, Kaksing Market Beautification Program Vimakada, Kaksing Market Ki Road Medianda Mapam Singduga Sunaba, Upambi Amadi, Laina Singba Tabaki Tabak Pangtokre, Hana Tabiramba, Upambi Singsu, Pazana Simjin Sajindun, Dadanatana, Anu Makalgi Ukaya Amadi, Laipami Sing, Langsai Tonagi Volunteer Singna. Numit Humni sang the same Sabat or Matung, Pami Sing a sea, Tajin Kibadi, Matakari Mamma, Langsai Toran Sing, Katsing, Police Station Power, the Leramba, Port Hall Sing, Mason Kraba Matung, Umadi, Late Habitat a sea packet penny, Lady Saka, reaction Billy Haiduna, Langsai Toran, Dominica, Late Tokloy. Langsai Toran, Kaksingi, Kanaba, Amadi, Sakuna, Tabuk Ama, Amadi Todang, Lepa Latana, Lokotigani Haina, Langsai Toran, Rajiv Ketina, Tadro Lamana,
masiga loina langsai thorana kulgi ngampai ngapui thodang su lepalitana sathaki kani ngasisu moreda lariba state force ta kuki singna attack torokpagi pau lepalitana tari central force laina state force singna attack torok haibasi central force sing tumduna leibagi mathau tare haibaga sabman tare haibaga samare mathau तौरदबा वर्गदी हनबिखो नत्रगा स्टेट फोर्स अमदी प्रजा मियामना पाइखलकपा फुक्स थौरमसिदा अयेबा बिबिन कन हाइना सेरोसिदा मखा तारदि तंगदु लेताबा लेबाक अमगिदमक सटखिबा भारत यूरो न्याय यात्रा खोंसत मपुंग फानबदा अचौब थौरांग लौखिबा अमदी पुंगनिंग थौगत लखिबा कयाबु मणिपुर कांग्रेस कमिटी की माइकैदगी थागतपा फोंदोकली वाफम असी बीटी रोड लेबा कांग्रेस भवन पांगथोखिबा पाउमी सिंग उनबा अमदा एमपीसीसी की प्रेसिडेंट के मेगेसनना फोंदोखिबनी सीएलपी लीडर ओ इबोबी याउना एमपीसीसी की थौपुबा कया याउना पांगथोखिबा पाउमी सिंग उनबा अदुदा मखा तादुना हाई थासी की त्रामरीदा कांग्रेस पार्टी की लुसिंगबा राहुल गांधी ना लुसिंगदुना सटखिबा भारत यूरो न्याय यात्रा खोंसत लमदम मसिदा तंगदु लेताबा अमदी अचुम्बा पोरकनबगी खोंसत अमनी हाइरिबा खोंसत असिबु मतम चाना हौबा ngमखिदबा से तसेंगना लाइबक थीबनी अदुमपु लाक्लिबा नेशनल लीडर कयाबु थाजदुना अथेंबा फावबा ngaiduna खोंसत असिबु हौदोकपदा मिपुम मपुंग फानखिबा याउना लमदम असिगी नहा कयाना खोंसत असिबु सपोर्ट तौखिबा पुनमक थागतबा फोंदोखि लोइनना पाबुसिंगना हंगबा वाहंगी पाखुमदा के मेघेचंद्रना मखातान हाई मसागी काननब खरगिदमक इंडिविजुअल ओइना थबक तौबा अदुदी पार्टी ना उसिलुबा ngamde अदुबु कांग्रेस पार्टी ना तोखाइबा लेबाक अमगिदमक कैदोनुंगदा थबक तौरोय हाइबा वाफमसु फोंदोखि सबो चरी लोइनना मसिगी मणिपुरदगी असुगुंबा यामना ऐतिहासिक ओइबा यात्रा से हौदोखिबा अदुगा हौजिक मसिमक नागालैंड दा अखोय चली यात्रा से चली अदुदगी मुंबई ताना चटखिबदा मदुदा पिबिरखिबा ब्लेजिंग सपोर्ट अदगी मैम से मुंबई यौननबा अदिगुबा सहयोग पिबिखिबा बोर्ड पिबिखिबा मैम सिनाव पाई मणिपुर की प्रजा पुनमकु अमुकानसु अरोइबदा थागतसनि मसी नुमित निनिगी मनुंगदा सिंखोंग सिंहादा लरिबा मथौ तौद्रिबा सेंट्रल फोर्स सिंग असि लौथोकपिदुन स्टेट फोर्स अमदी मियामदा सिनाबिरो मियाम ओइना लमदम असि ngaksaragi haina लमदम असि अपुनबा लुक मंगा gi माइकैदगी फोंदरोकली ngasi manipur press club pangthokpa paumi singi bifam aduda bifam amada federation of civil society fox manipur maitei pangal welfare organization mmw or indigenous peoples organization manipur ipom manipur women federation mwf amadi ningol club ki apunba organization mangana sinduna pangthokpa aduda fox ki president ts manihana haikibada kuki narco terrorist singna yelhomi oiriba maitei singda lepalaitena landrak padagi हेंडोक्तुना स्टेट फोर्स सिंगदा अटमनना हाटपा फावबा तौदुना लद्राक पसिदा मपानदगी लाक्तुना लमदम असिबु ngak सेनबा लैबा असम राइफल साउना सेंट्रल फोर्स सिंग असिना येंगदुना लैबा हाइबसि करी तौबा लाक्लिबनो हंगलकली लमदम असिबु ngaknaba लैबा स्टेट फोर्स अमदि यलो मियांगदा कुकी टेररिस्ट सिंगना क्वेश्चनदुना हानिंगबा मतमदा कापनिंगबा मतमदा कापतुना लैबा असिदा लेंगाकना अहेनबा सिक्योरिटी थाजिनबिबा नत्रगा मियामना थेननबगी अयाबदु पियु हाइना हाइरदि अमरुमदा पाउसिंग उनबदुदा मणिपुर मैतै पंगल वेलफेयर ऑर्गेनाइजेशन एमएमडब्ल्यू ओ की प्रेसिडेंट बोयबोय कोरी मयुमना हाइखिबदा लान असिदा कुकी नार्को टेररिस्ट सिंगना शक्ति लैखरबा खुसु खुलाई सिंग पाइदुना लंद्राकलबा मतमसिदा स्टेट फोर्स सिंगदा पहन लिबा खुसु खुलाई सिंग असि येकनबगा थेंगनबदा मतमगा सुरदबा स्पेशल कमांडो अमा ओइबदा अवाटपगी अवाटप ngakta लहलिबा असि लैरिबा पर्सनल सिंगी वाखलदा अमदी मियाम की थमोइदा पेनबा पोई मरम असिना मतिक साबा खुसु खुलाई पीबदा नतना लान मायोक नरिबा पर्सनल सिंग असिदा अहेनबा खुदोंग साबा पीदुना थौना हापियो हाइके फोरम फॉर रेस्टोरेशन ऑफ पीस की कन्वेनर की थौपुदुना मणिपुर की अपुनबगी ओइना थबक तौरिबा असंग कैसर की मरमदा फेक प्रोपेगेंडा तौदुना महाकी जाति पंदुना थ्रेट तौवा थोंग महाकी कम्युनिटी बु उसितबनी मसी मखातान तौगिनो हाइना फोंदोखरे वाफम मसी महाकना
mahagasi maitegi misang sangi haiduna kuki singna fake propaganda tawbagi matangda Manipur Press Club ta pangthokpa pawmisinga unaba amada mahana phonokibani mahana makhata na hai hojik Manipur masida kanagumba furup amatada misang sangduna mahana thabak tawkiba leite lamdam asigi oiba apunba saktam ama sagatuna punna himinaba haiba wakhalonda thabak tawkibani masida kuki singna aranba propaganda kaya sandoktuna mahaki community bu panduna ngang ba haibasi mahaki community bu sitabani haina lawi asigumba fake propaganda tawriba sing asigi mathakta mari leinaba authority da se thaduna asumba asengba puthokna ba honorgani Manipur ki district khudingmakta furup khudingmak leiminabani haibasisu kuki singna khangbu mathau tai haiduna asigumba thabagasi makhatana tawbidanaba wafamsu kuki singi mafamda appeal tawki amromda forum for restoration of peace ki coordinator palmai romina hai lamdam asigi oiriba phim asida asankasana apunwagi oiba thabak tawduna lakhibani asigumba mioi amada kihan khanganba manba thong taw haibasi tasengna laibak thibani masi makhatana tawbima haiba wafamsu phongdokki ichingau kuki jo singa appeal tawjari aduga ichingau kuki leader singna su masigumase yengsanbiu akhoi lam sita akhoi yaujabanatte naga yaujabanatte ai yaujabanatte thoklimasida tawbigino in appeal tawjabani adugo akhoi do one salaga tawrakani haibu monga natraga thet pundaw tawraga chatpa taradi mase langani haibase aina wafamse telamna thamjabani All Manipur United Clubs Organization amukwana paringnai satrakpa Way Forward campaign ki saruk amu oina ngasi Imphal East District ki manungsanna Sagolmangi community hall da Sagolmaya paibi loop na sinduna pangthokre Soyam Ibungo B President Development Committee Texam Surchandra Chief Advisor Development Committee Sagolmang Laukram Mimit Toibi President Sagolmang apunma mera paibi na mayai tangban lauki Wangloi oina S Sanjoy Vice President amuko TS Apabi Secretary Poirei Lemerol Mera Paibi Apunba Manipur K Santos Secretary Organization amuko amadi Laisram Krishna Chandra Secretary Publicity amuko na saruk yaki TS Apabi Secretary Poirei Lemerol Mera Paibi Apunba Manipur S Sanjoy Vice President amuko na matam sangna amuko na Manipur gi apunbagi saktam ngaptuna lakli kanglu phurup naidana apunbagi saktam sagatni Nasisu me humdagi thokliba thodok asida amukona sarbu thodang lauri amukona no separate administration campaign chathaduna lakhi makhatana special discussion program kaya pangthoki nasidi amuk way forward campaign leptana sathari manam aduna apunba manipur gi saktam ngaptuna thamba ngamnawgi damak aikhoi punna section minersi laisam krisatana hojik wariba namdam asigi phibam asi loisinduna tungkoiba tangdu leitaba punsi marel ama laknaba lambi thiminabagi matangda phongdokki thokliba tungkoiba solution ama pigadaba wafam yawba warol Bharat ki Prime Minister Narendra Modi da pisin khiba moradam aduda amukona demand nipan thabak oina onthok pinaba wafam thamli wafam singasi lamdam asigi miyamna nainabiduna khaminanaba amadi wafam sing asina agenda oiduna lenga ki nakong yawnaba kholaw lawminase haike Ngarang nuidang pung nipan gaminit kunlom tabra nambol kongkham awang lekai da grocery dukan phamba wangkhem lolito sahi yangkai apokpa leikhidraba lebak masagi grocery dukan da sakhangdaba phimu setpa mi ani laklaga maram khangdana nongoi round mari kaplam babu aki akhang piramba adu yaningde haina kongkham awang lekai youth and co adjustant club ki member nikthojam Dhana Prakash na phongdokli wafam ase ngasi kongkham awang community hall da pangthokhiba pawimpham amada Dhana Prakash na phonokibani mahang makhata na hai grocery phamliba lorito gi dukan da lakpa matam tu da sahi ahumgi angang amaga sahi tratet muk surabi lolito gi masanupi amaga leiringai dani mi ani aduna ahal oirba ahan leibra hanglakpada leite ngayaktang phambiu haibidasu yakide Hana loritoda party amatagi donation laki basu leite manam aduna leibaki lurba tanja asida mi kungna taba jumlakta phamba dukanda nomai kaplamba yaningde manam aduna kanana karidamak nomai kaplam mano haiba adu khangan birau asumna misam miyamda aki akhang piba matungda tawbigano haike so kamne lurba tanja asida kutta nomai khara paire haiduna lekai kulakta lai khangde misam prajada khangde tawning ba kusi nomai kamning ba khaining ba paisa khai bisa kongkhang lekai dadi madu
प्रजासिंग खंगल मकान कलब लेरिबन डिसाबल लेरिसिंग से मोइन पामिरो करिनो खंगल लकान मधु अंतंग खंगल बिरकान मोइन पामि पोतो अकोइदा हाइबियु हाइना मसिंतंग हाइजेगे मैतै पुंसी मणिपुर कंसी अपुन मन पांगलनी हाइबा खोलाउदा मणिपुर इमा कंगलेपाक मैतै लेपाकना चथरकपा पीपल कैंपेन ngasisu इम्फाल वेस्ट डिस्ट्रिक्ट की सदोकपम दा मणिपुर इमा कंगलेपाक मैतै लेपाकना साउखत थौरांग नुपी कांगलुप खुद नुपी खुपुलुप संदोकपंगबा खुसमनदो पांगथोखरे पीपल कैंपेन अदुदा सरुक याखिबा एस कुला मंगांग सिप कन्वेनर ना फोंदोखिबदा मणिपुर लेंगाकना अथुबा मतमदा कुकी एमएलए तराबु आइन की चिराग पीदना एमएलए फमदगी डिस्क्वालीफाइड तौ मणिपुर थुगाइबे यारोय कुकीजो ना मणिपुर की मपांदा कुकीजोबु मणिपुर मपांदा तांथोखरो मखोय येलहोबी नते मिटोपनी मखोय मणिपुर की मपांदा तक तांथोक्सी हाइबा वाफम सिंह फोंदोकपगा लोइनना मियाम पुन्ना खोलाव कयासु लौमिनकी तोला तारबा अवाबा नंगलबा का हेना अवाबा फिबमदा लायंग बंगमदना लैरिबा एक्सीडेंट थौदोक युम मई चाकपगी थौदोक अमदी अतै लाइबक थिबा थौदोक सिंगना मरम ओइरगा अवाबा नंगलबा इमुंग चाम यांखैरोमदा तेनख्रबा सही अहुम लोमसिदा लाइक माइंडेड ग्रुप LMG मणिपुरना सेलगी मतेंग पांगबा ngamjakre मियामनसु LMG की मेंबर ओइबिदुना अवाना तारबा मियोसिंगनमक्ता अंगम मतेंग पांगमिनसि हाइना लाइक माइंडेड ग्रुप LMG मणिपुर की पब्लिसिटी सेक्रेटरी राकेश नौरना फोंदोखरे वाफम असी ngasi अयुक ग्रुप असी ना तेरा सापम लेरक नोंगाइथेम लेकाई ता था असिगी सैचत निपान की नोंगालकपदा कामदा पुन्ना तुम्बदा मपा अमदी मसानुपा सिदुन लेरमलगा ममाना हिंगौबगी हॉस्पिटल दा लाइकन नरीबी गीता की इमुंगदा LMG की मिहुत सिंगना मतेंग पांगबगी खोंगसत अमदा सरुप यादुना ग्रुप असिगी पब्लिसिटी सेक्रेटरी राकेश नौरना फोंदोखिबनी ग्रुप असिगी सेक्रेटरी अजित सुरोक खाइबमना लुसिंगदुना सतखिबा ngasiगी टेंगवांग खोंगसत अदुदा ग्रुप असिगी पब्लिसिटी सेक्रेटरी राकेश नौरेम याउना कुंजेश्वर मंगसाताभम सुरेंद्र निंगोंबा डॉक्टर इनाउबा नोंगाइथेम ब्रोजेंडो थोंगाम बोइनाउ माइबम जॉय थोंगाम बेला सलाम सोबिता माइबम रोमला लाइसम अमदी सुनिबला लोइतोंगुम सिंगबा मरुइबा मेंबर कयासु सरुक याखि डिपार्टमेंट ऑफ आर्ट एंड कल्चर की मियंग मखादा सेमेस्टर की आर्टिस्ट सिंह की टेंगबांग स्कीम CM80 2022-23 की मनुंगसना यांगम लेरक नुपी लीला एसोसिएशन हैरांखोई थोंग इम्फाल वेस्ट ना पुथोकपा वुमेन सुमांग लीला फोक प्ले हाउब कोनुदा युमफम ओरगा थाम सत्रकपा वर्कशॉप कम प्रोडक्शन लोइसनबगी थरम पांगथोखरे इबोयाम सुमांग लीला संगलेन पांगथोखिबा लोइसन थरम अदुदा आर्ट एंड कल्चर की डिप्यूटी डायरेक्टर जी धर्मराजना चीफ गेस्ट मणिपुर स्टेट सुमांग लीला काउंसिल की वाइस प्रेसिडेंट PH गुणचंद्र शर्मा प्रेसिडेंट अमदी सौग्राकपम हेमंता संगीत एकेडमी अवार्ड इन गेस्ट ऑफ ऑनर ओइना सरुक याखि थरम मरी लेना वांगलोइ सिंगना हाइकिबदा हौजिकी मतमदा नुपी सुमांग लीला असि योखतपगी तंगाई फदब लेरे नुपी सुमांग लीला असि मियामना पाक सन्ना येंबिद्रबसु ngaligai matamdagi moirang parbagi waridagi horkiba sumang lilada achoba inot ama piduna lakli nupi sumang lila yokhatnaba honabada leibak miyamna su achoba thodang lomina sei manipur semester na artist sing damakta khallaga hodokpikhiba CM80 gi kanaba lobiduna artist sing na thamoi sengna kathokpaga loinana honabiduna leiriba manipur art form sing asibu yokhemina sei haike Block Mission Management Unit BMMU Jiribam City Block Manipur State Rural Livelihood Mission MSRLM Department of RD and PR Government of Manipur na ngaklo piduna ngasi Lalpani Village Sunapur GP da Self Help Group Manga Ruhi Self Help Group Sobha Self Help Group Santi Self Help Group Mamta Self Help Group Lipun Self Help Group Singna Pusinduna Lalpani Village Level Federation ko ama sengkre loina office bearer singsu khankraba office bearer sing adudi Alibul Nesa President Abeda Begum Vice President Samnom Ibeama Secretary Ratna Begum Joint Secretary Amadi Momotaz Begum Treasurer ni Lagliba February try to the recognize
तौदबा महिलोइसंग सिंग मखाताना बोसेम अमदी कोसेमना हांगबगी अयाबा पिबिगनु अमसुंग मखाताना रिकॉग्नाइज तौद्रिबा फाउंडर अमदी प्रिंसिपल ना नियम ngak na satpiu madu nattaduna महिलोइसंग सिंग हांगलंबा थोलबदी मदु थोलपा अफबतगी टेक्साक पुंबा मसा मसा ना पुजगदबनि Federation of Students Organization Kangleipak Facebook na phongdokre ngasi Kawa Naurem Lekai da leiba Facebook ki head office ta pangthokpa paw infam amada Facebook ki President Ronald Kennedy Longjam na hai Mamang sahidagi hoduna unrecognized school sing makhatana lakadoriba 2024 gi session dagi tawdanaba hai khiba laikre mahiloising singna mahiloising bu paisa gi khoni oina uribasi tokpiu bosem amadi kosem na su mari lenaba thabak thoram sing khudakta pakhet piu loina school gi akobida lariba club sing na su school sing adubu recognize tawbra tawdabra haina su yengsin biu amadi mama mapa singna masa singna tamliba mahiloising sing adubu su recognize tawbra tawdabra tidok piu haina mahakna makhatana phongdokki tawdriba du kumna yengsin jaraga तंगदब मता तंगदब महिलों फजन ज्ञान ताना थाबियु स्कूल लिखले स्कूल मागी इंफ्रास्ट्रक्चर येगा रिकॉग्नाइज तब तौदबा तीनबीदा स्कूल मचा तमलगा हयें कईगुम फतनुदा चाही अखोना कईगुम हंदकी सेशन असिदा अखोना थिंगरपसिदा मुखी चाही मांग खोप ड्रॉप आउट लागदी मचा मचाना दायित्व पुजगदम ने बसे अखोय फसुगी Private Schools Development Council PSDC Thawana Manipulenga ki mari leba singda dabi kya trokli ngasi kalipak to ngasi khambok to leba MMRC and Unity Park ta pangthokiba pawin pham amada PSDC ki Secretary General Jotin Salam na hai ngasi phangkiba PSDC ki executive mifam na tongan tongan no warep kya laukhre hari warep singi manungda Thawal district ta unrecognized school amadi kids care center kaya na school admission tawagi notification thokpa pre admission Canvas tauba khudak lek padabani mari lenaba zero sing controlling department sing na mathok pangthokpa admission tawdringai da recognized certificate government NOC check tawraga ming chalhanba school sing gi mamang da thetok piba lenga ki maikai da ki su civil organization students body amadi PSDC ga apunba surprise visit satpa hauba lekai da coaching residence center lingbasu athingba thamba natraga PSDC da harana information piba amadi ayaba lobinaba waham sing yawba galoinana lengang na class 5 phawba recognize torba school singna permission yawduna class 8 tagi 9 phawba upgrade toba khodak lekpadabni haiba waham su yawri haiba waham sing asi district asigi ZEO na Salibat tha January phawi manung thabak oina pakhat pinabasu PSDC gi maikei gi appeal torokli ngasigi paw infam aduda PSDC Thawal gi president Susandra Sharma former president KH Major Mangang singba miyoi kya su saruk yakhe lamdam sigi inat pu yokhat pada achoba thodang loramba arang bathwa misak ahum na ken kibada kimaks gi maikei gi awa phongdrokli ngasi kimaks gi secretary publicity and information thadrok par chairman da pallibadi Salibat thasi gi awgi tang mapan da thang tagi lamda thoidong hendokna sagnai bo ja Naurem Rajen aikoi khuding makpu lamjing langtak piramba thang tagi lamda thoidong hendokna kathok piramba loinana sana konongi thangsu hanbagi phamsu pairamba sintak puran yomnam babu mangangna tang trahum doida aduga Manipur gi culture gi lamda thoidong asobo thorang loramba aja kogi maroiba thawai puramba irabot kabuina leikhidabda lamdam asigi asoba mangjabani hairi sahi humrarom surabi miga wakhal manandra nupi ama patient integrity coordinate committee pikok na hyanglam police sinar khare nupi adu masana masabu khaidem mema devi ni haina saktaksari mahak phobak saw bazar da lermadagi thengrakpani nupi ase hojik one stop center kasinda thamle hairi Iran de leba Pakistan ke ambassador kauthok kre amadi hojik Iran de leba Iranian ambassador to Pakistan busu makhoi gi da halakpa yarwai haina Pakistan government na lauthok kre lebak ani gi marakta high level visit ki thabaksu thingjile haina Pakistan foreign ministry na high kre wafam ase Balochistan province de leba Sunni militant group ki terrorist base da Iran gina missile amasung drone na strike
ꯆꯠꯊꯗꯨꯅ ꯑꯉꯥꯡ ꯑꯅꯤ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯃꯤꯑꯣꯏ ꯑꯍꯨꯝꯅ ꯑꯁꯣꯛꯄ ꯅꯪꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛꯄꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯔꯤ ꯏꯔꯥꯟꯒꯤ ꯃꯤꯁꯥꯏꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣꯕꯨ ꯊꯨꯒꯥꯏꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯣꯚꯔꯦꯅꯤꯇꯤꯕꯨ ꯁꯤꯡꯅꯔꯛꯄꯅꯤ ꯍꯥꯏꯅ ꯄꯥꯀꯤꯁꯇꯥꯟꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ ꯑꯁꯤꯒꯨꯝꯕ ꯏꯂꯤꯒꯦꯜ ꯑꯦꯛ ꯑꯁꯤ completely yaning de hainasu Pakistan Foreign Office na phonokhi hojik aroi bada maroi pa hon pijari moreda kuki militant singna landa silakpada special commando ani laikhidrei mangana asopan nagkhre Congress Party na tokhaiba lebak amigdamu kedonu thabuk tore haina MPCC ki president ke megasandra high khre fake propaganda tawduna mahaki jati panduna threat tawba thong mahaki community bu sitabani haina asang kasarna phongdokhre loinana Iran ki missile strike adu international law bu thugaiduna Pakistan ki sovereignty bu singalakpani haina Pakistan na high khre ngasigi di image problem sanok saba matang se lojere miyam amukana khurumjari